ngasi numida wairam phongkiba tungan manipuri siphongsingdagi maruoiba ipausing myamna thamji hanbada kangla paudagi khongosaraga hairok esida mai masingi lamda asoba ahongma ma purakna bahonari MLA Dr. T.S. Radisham hairok kendragi manungda leiriba laingaki school singi phibam phagat hanbaga loinana afaba mahiroi sing puthokna bakana honari haina kendra sigi MLA Dr. Thoksam Radisham na phongdokhre wafamasi MLA Dr. Thoksam Radisham gi miyang makhada MLA na preside tawduna hairok higher secondary conference hall pangthokiba hairok kendra de leiriba laingaki school singi oja sing SMDC gi mute singi web asoba apunma mifam ama loiraba matung MLA na phongdokhibani hairok kendra gi education sector asoba owanba ma purakna ba pandam de MLA Radesham gi miyang makhada akhanana siemba hairok kendra mahi haihalasi hairok AC leirik tamalasi mute singsu ngasi khana naina badru sok yakhi MLA Radesham na phongdokhibada hairok AC lairaba nomagi suraga sajaba imung singna masing heli asingamba imung singi pegliba mahiroi kayana laingaki mahiroi singda awat apa mayam ama leirabasu upai leitabadagi mai tamli laingaki mahiroi sing haujuk ayamana mahiroi masing yamna leirabasu oja watpigi awabadi mayonari masigi mathakta infrastructure matik sadabigi awabasu leiri masipuna masi leina hairok kendragi lairaba imung kayagi mahiroi singna mai tamjaningba aduna mangoinaraga mai tamnari haiken supausna makhatara phongdorakli Makasa tarak poina to papawmana Padma Shri Awadi ware panaba laikidre Art and Culture amadi theater gi lamda sanairaba Padma Shri Awadi ware panaba ngasi angan bayukta laikidre mak masagi sei marfuga matu shukre makna laikhitabada Manipur gi governor minister yauna tungan ba lup amadi miyoi kyan awaba phongdok narakli makna laikhitabada imung manungi awaba su sar yakre guru naba ware pa Padma Shri Awardina laikhitabada Film Academy gi Manipur Farm gi makhedigi su awaba phongdokladuna culture gi lamda asoba award amadi lehauragane hena phongdokhi hadi atopa pawmana PMJSY gi thabak miyam gi planning oidre mari lenabasung miyeng sangbiyu society Manipur lenga asina maru oina miyam gi state asigi lambi thong health and education sector sing mapung phana phagat hanabani haiduna hotnarabasu kaksing district ki hianglam kendra dadi madugi mami amata tadana lairi haina shangmaijing GP Levels MPCS Limited shangmaijing khunogi president konthokjo manihar singagi sirol amana haidi maru oina hianglam kendra gi manungda lamdam sigi maru oiba praja miyam gi asuba lifeline ama oiriba lambi T10 Chakmaijing to Suganu 20 km package number MN0896 PM GSY 11 gi thabak wak style simyam gi peningai oidabigi mathakta thabak sudana package asigi yamlaba sanpamsing lakthokraga kilometer kun gi manungda team amagi miyoi labor taruk tarai khaktana tawriba sina karamna quality maintain tawgadoribana Chakmaijing to Suganu package asigi work style sidi Manipur gi mi tadam mafamna tawgadabani thabak sudana kari karamba basis tano department gi engineer amadi mari lenabasingna bill saraga piribasi COVID-19 pandemic na maram oiraga thabak suba yakidaba matam suon thabadi akaiba leti punamakna su yaraga su leiri COVID pandemic ki yenglaga thabak sudana akas bill sel pithopi ayaba EE amadi SO leiraga bill saraga pibra kilometer kungi manungda kilometer tarekha WBM second gi paka tawribasisu item sudana tawkiba kilometer marigi saruk singasi amuk hana ri paka tawhanbina ba mari lenabasingna honabiyo Impal City degi kilometer kuntraga manga gi area da asuk sauna asoiba tawriba sida panchayat minister na singna khakta yengbagi mohta tampakta su yengsinbina ba honabiyo haiden su pausina makhata na phongdorakli atopa pawmanamo Meet the people thoram pangthokre hari manaba news service tigi lokosaraga moirang AC gi manungda leipa gram panchayat singda ACC gi MLA thongam santina miyam gi awat apa amadi miyam gi wakata dun afaba chokatpa AC ma ohenba sangsilakpa khongthangi sarwa moina ngasi tare suba Meet the people thoram tera khongsang bi khudek bi amadi leimaram gi miyam gu nakre MLA office moirang na sindro ngasi tera khongsang bi mandapta pangthokiba thoram adu MLA moirang thongam santina widow card taruk all pension card kunga taruk pension card humdra enthoki thoram ga mari leina MLA thongam santina phongtokibada ACC gi gram panchayat khunamadi laikai sing sokotrabadi moirang ACC
चौखꯠले हाइब यारोय बोट मयाद राजनीति तौबियु अमसुम बोट लोइख्रबदि राजनीति तौबियु हौजिक्ति मोइरांग एसी मपि मपा हाइबदु महान ओइरे मतम अदुना मियामगी फनब थबक थौरमसिंग पैखत्पा हौरे मीट द पीपल हाइब थौरम असि हौदोक्लिबसि कनागुम मियोयना एमएलए उनब लाक्पा ngamdaba yaurabsu natragana राजनीति दल मानदि खन्दुना लाक्तबा yauromnabsu मखोइबु उनहन्दुना लैकाइगी खुनगी मियामगु उनदुना सको थौरांग पैखत्मिनसि हाइदुना थौरम असि हौदोकनि माना मखा ताखिबदा मासागी sei khumpu helaba all age pension phangba yaraba ahalsingna all age pension phangnamdaba tarabadi athuba matamda mari lenaba se sang pisinbirau athuba matamda all age pension pigani aduga pehesan card paidaba singsu card asi painaba honabiyu government na praja miyam gi pirakpa kana ba khuding launa ba khona menasi maramaduna lenga na matam gi piba kana ba sing lawbo phangnaba MLA office moirang na lakpiyu natragana meet the people gi tharamasi yawbiduna government gi kana ba sing lawbiyu aki tharamadura khunahum gi club organization singna makhoi gi khuni awat pa sing mekhat pinaba MLA moirang da memorandum pisinki tharam gi surom oina MLA gi miyam gi interaction tawduna laikai khuni awat pa madi miyamna tawhoningba madi pangthokningba thabak thorang kya su MLA da hakthingna miyamna pawdam khenesu pawsina makhatana phongdorakli makasa thrak poina kanglaipa ki mara news tege to pamaroi ba pawkhra miyamnam thamjage minister Dingo na jiribamda lengana pekhaliba sako thorang ki thabak singgeng singkhre jiribamda children home ama sanga khre masum phibam soklaba jiribam ITI gi building gi phibam ubada minister na khoidok thitna saokhre Manipur lengana mapung phaba revenue district am oide haiduna lakthokraba jiribam district ta ngasi social welfare fishery amadi labor minister haikam Dingo na satuna district asida sako thorang ki thabak sing haktingna yengsingkhre loinana jiribam gi Harinagar social welfare department ki makhada nauna saba government children's home sanga aduna miyamna kusinakre Minister Dingo na jiribam na ngasi thunglaba matamna district social welfare amasum child welfare committee jiribam na harau tiam opagi thormama jiribam PWD guest house ta pangthuki masigi matuna minister na jiribam gi kadam talada congress lenga ki matamna saki ba ITI building gi pibam yingsinki maduda aduki matik pibam sokna leramba ITI building adu uraba matamda minister Dingo makhoida ukthina asaw pungdoki Mapu Pandaba sa manana layraba ITI building asigi mari lena bista madi mahiro amata laitapaloina sana uniform oina layramba du da pienda phongdoki ITI building asigi thong thonogi phibam kangkhong saiduna layramba du urubada amuke hena asawa phongdoki atubu matamda lenga ki miyeng sangduna ITI building asi ningtina semjinduna lepham thokpa staff sing amadi infrastructure sing sungna thamduna mathau phajana tawhonduna mahiro sing mai tamba Panganam honagane haina sufungtoki masigi matuna minister Dingo na jiribam gi ningsing khul singdong lekaida amadi babu parada leiba fishery office singki minister na phungtokibra jiribam da leiriba lawmi singna ngagi pothok hena puthokna ba lamda lenga ki mekit ki pangbe ba mateng pangani loinana jiribam da su ngagi mela pangthokna ba honagane haki minister Dingo bu jiribam PWD guest house to opagi thoramadu da minister na phungtokibadi Magna Pairiba Social Welfare Department na si Miyoibana Opodigi si Pawbat Sangdraba Yadraba Scheme Mayam Yawi Maduna Department na si Mapung Pana Mari Lenaba Tabak Sing Pekatuna Miyam na Kanaba Pangana na Bohanagane Adubu Department ama Pagadahana na Bahibisi Minister Kaktana Hotnaba na Yaroy Department na si na Tabak Toriba Director Digi Hauraga Mari Lenaba Staff Sing na Matang Masakang na Tabak Toptai Maduna Department Staff Sing na Yamna Unity Lane Tabak Pekatnabo na si Loinana imung amatada leminaba isil inawgumna amat oina thabak tawmina si hanus minister na phungdoki magna hai social welfare department na si singthane oiba department ama ohensi hadak department na si gi nauna khalaba supervisor sing amadi staff sing sungsinduna sports meet ama pangdoki sport meet asigi panamdi aikoi amat oina thabak tawmina duna afaba department ama ohenba haibadugi panamni Maduna Angalwadi worker helper singna mathau masakhangna pangthokliba sibu ikai khumnabu utli haina sipongdoki jeribamda leiriba Manipur lenga ki loisang karamba phibamda leiri haibado hakthingna yingsilaga mari lenaba minister singna khangalaga mapung phana thabak paikhatnaba honagani
Minister Dingo okpagi thoram loiraba matungna jiribamgi leiriba Manipur lengaki official sing yauna jiribam BJP office ta sangduna jiribam BJP ki lusingba singna wari watai sanaki hayang Minister Dingo jiribam digi Assam ki Kasar district ta satuna district adugi Jaipur da leiba Manipur gi itihas ka sagonaraga Maharaj Gambir Singha gi matamda semga sagalamba puariga mari leinaba mafam sing amadi awapa lipibam sing yengsinna baloinana mafam maduda kundari pa maitai sing unanaba unaraga wari watai sanagani hairi henisu pausna makhatana phongdorakli atopa paumana Home Minister Amit Shah na Manipuri sing Mahabharat Arjun gi sada naudane habisi puari pu khonggoinabani oibobi handak Manipura laklamba India gi Home Minister Shah Manipur gi sahi lising ahum puari lei haibagaloinana Mahabharat ki sauda naudane haina palakpasi hai daba Manipur puari bu khonggoinabani maduna athuba matamda sengdu uhaina Congress Legislature Party gi lusing musu oiba hanagi Chief Minister Okram Ibobina phongdokhre Hiramasi gi matang ngasi Imphal gi BT Road leba Congress buhona pangtokiba paumising gi mifam amada wapamasi CLP gi leader o Ibobina paumisingda pau gi mifam aduda wangang laduna CLP leader o Ibobina hai puari haibasidi sok tarik lanbi yabanati Home Minister Amit Shah na puari bu lana sakkiba yaba wafam phongdokibasi sumgani haina laude puari gi matangda wangang dringai khandafam thoi Congress lengakti lamdam amagi puari gi matangda wangang matamna kari asobi yaukhigadagi haina yamna lumna lauji adubu Home Minister Amit Shah na Manipur si Mahabharat ki Arjun gi sada naudane haina palamba singaktuba ngamde ki amaramna BJP lengak lakthangi matamda infrastructure gi lamda sothna leirame heba wapamadu noktaba ngamde Margin Polo Complex semganabagi damang lam phawa lauksindanaba thamlambani Polo kananabagi nam statue ama semlaga loide khalabadi matik chaba lengak amagi wakhalonati poni kananabagi dama Congress lengak na amadi mahakna CM oiringi matamna semgalamba poni policy edu ningthina implement tawtuna lamdamasigi poni sagol kananab honabiyu Manipur lenga amadi Home Minister Amit Shah na lamdamasigi law and order gi phibam su fagale hairam labnina aphaspa se lakthokpada kari akaiba lei haina sumangna lenga sida hanglati atopa paumana signboard na singwada mitai mayeng na sauna thadaba singi mathakta milan na khongjang sangsilakadori mitai irol iek loina silol apun malop milal kanglai pakna hoki basaye si January taruki pung 12 taba matamna milal mayai loisangda milal ki president na khaitemi Emosana mayai tangba lauduna Milal Executive Committee gi weba mifam famduna warep khara lauri haina Milal gi Secretary Publicity Soiwam Arun Maitina Press thopa sirolaman hairi hai sirolasina hai mifam aduna lauki bu warep singadu gi manungda mamangai gi sangsinduna lakiba lamdamasida iba banner holding advertise signboard singi mathakta mitai mekna sauna thagadabani haibigi khongjang adu hena kansin bagaloinana lakliba February gi tara phawbada hairiba singasi makok sauna thabigidabani kariguma thadrabadi makhogi mathakta February tara matungdagi di milal gi thawmi singna koina satuna yengsinba hobagaloinana mitai mekna sauna tharamdaba singi mathakta miyeng sangba horagani miyamna mitai mek sakot hanbada amadi awangba thakta thamnaba sangsilakliba milal gi khongjangba miyamna su sagot piyo amadi mating pangbiu swaidi atopa paumana Prayobatra mihat chena basung putu ohai dan wakat mifam pam kibagaloinana hayengdagi matam kaktuna tidim lambi ban tawgadori hauki basai English ngani ga kungani tuki December kuntra dagi mafam khangduna mangkiba nasa awang lakai ward number 2 dagi yanglem Prayobatra sai nipugani pan apokpa keso ngarang ayuk pung 13 makhairam tabada Nagaland gi Phesama area da asibo ina phangkibadu yamna kana yaningduba phongdoktuna misi asigi matangna semkiba jesin sinduna make dongi maira paibe madi miyamna nasaudu wakat mi phamse takre amaramda miyar adu senari bisingi ain goeba matik chaba serak pigidabani oinana jesin talib demand sing lenga na thabak to ontoktrabadi hayeng ayuk pung taruk tagi tidim lambi jesin talib demand sing phangdriba phawba matam kaktuna ban changsinna ba sem saba loiri haina JSC against the killing of young lamb Priyobatra gi convener and Jadu Singana phongdokre magna makhatana phongdokibada JSC na talib demand sing young lamb Priyobatra da hat persienaba miyoi matik sa pasarakpiyo young lamb Priyobatra ason mama mapa ma ki loinabi masanupi ani amadi masa amana hinghaugataba tunggi punsi yenglaga lupa lak kuntra compensation pi boloinana
ꯃꯍꯥꯛꯅ ꯊꯧꯈꯤꯕ ꯒꯥꯔꯤ ꯏꯀꯣꯚꯦꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN017696 ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯗ ꯂꯩꯉꯥꯛꯀꯤ ꯆꯥꯅꯕ ꯊꯕꯛ ꯑꯃ ꯄꯤꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯗꯤꯃꯥꯟ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ JACꯅ ꯍꯟꯕ ꯂꯩꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯊꯥꯖ ꯃꯥꯟꯕꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯊꯤꯅ ꯁꯣꯛꯍꯟꯈꯤꯕ ASI ꯁꯂꯥꯝ ꯗꯤꯄꯛ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯥꯒꯗꯕꯅꯤ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯁꯔꯚꯤꯁ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯁꯥꯅ ꯏꯁꯨ ꯇꯧꯔꯤꯕ ꯁꯔꯚꯤꯁ ꯅꯣꯡꯃꯩꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏ ꯊꯕꯛꯇꯒꯤ ꯇꯔꯃꯤꯅꯦꯠ ꯇꯧꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯟꯖꯦꯟꯕꯝ ꯀ꯭ꯂꯕ ꯑꯃꯗꯤ ꯁꯟꯖꯦꯟꯕ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯁꯣꯁꯤꯌꯦꯜ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯟꯖꯦꯟꯕꯝ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯉꯉꯣꯝ ꯅꯤꯡꯊꯦꯝꯖꯥꯎꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 5ꯗ ꯇꯦꯔꯥ ꯈꯨꯔꯥꯏꯖꯝ ꯂꯩꯔꯛꯇ ꯊꯣꯛꯈꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃꯅ ꯃꯁꯥꯒꯤ ꯁꯔꯚꯤꯁ ꯅꯣꯡꯃꯩ ꯂꯥꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ꯫ ꯋꯥꯌꯦꯜ ꯀꯥꯡꯂꯣꯟꯒꯤ ꯑꯣꯏꯕ ꯂꯣ ꯀꯌꯥ ꯂꯩꯔꯕꯁꯨ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯨꯄꯤꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ꯫ ꯐꯅ ꯂꯥꯟꯕꯕꯨ ꯑꯣꯏꯔꯕꯁꯨ ꯐꯅ ꯆꯨꯝꯕꯕꯨ ꯑꯣꯏꯔꯕꯁꯨ ꯃꯤꯌꯥꯝ ꯉꯥꯛꯅꯕ ꯂꯩꯔꯤꯕ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯥꯒꯤ ꯁꯔꯚꯤꯁ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯆꯝ ꯑꯃꯗ ꯅꯣꯡꯃꯩꯅ ꯍꯦꯛꯇ ꯀꯥꯞꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡꯅꯤ꯫ ꯃꯇꯨꯡ ꯇꯥꯕꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯔꯛꯇꯅꯕ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯆꯠꯊꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯊꯕꯛꯇꯒꯤ ꯇꯔꯃꯤꯅꯦꯠ ꯇꯧꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯇꯤꯛ ꯆꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯦꯟꯕ ꯄꯥꯎ ꯉꯛꯇꯪ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ASTDCMꯅ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯔꯥꯃꯦꯁꯣꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯇꯩ ꯐꯨꯔꯨꯞ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯊꯥꯡꯒꯠꯀꯅꯤ꯫ ꯔꯥꯃꯦꯁꯣꯔ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ASTDCMꯅ ꯃꯩꯇꯩꯕꯨ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁꯇ ꯂꯩꯍꯟꯅꯕ ꯄꯨꯈꯠꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ꯫ ꯍꯧꯖꯤꯛꯀꯤ ꯀꯟꯇꯦꯝꯄꯣꯔꯔꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯜꯗ ꯃꯤꯇꯩ ꯐꯨꯔꯨꯞꯇ ꯁꯣꯛꯂꯛꯀꯗꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯅ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯃꯌꯥꯡꯂꯝꯕꯝ ꯔꯥꯃꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯁꯤꯡꯒꯤ MLAꯁꯤꯡ ꯎꯅꯗꯨꯅ ST ꯗꯤꯃꯥꯟꯕꯨ ꯁꯧꯒꯠꯄꯤꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯀꯛꯆꯤꯡ ꯃꯈꯥ ꯂꯧꯗ ꯂꯩꯕ ꯀꯛꯆꯤꯡ ACꯒꯤ MLA M ꯔꯥꯃꯦꯁꯣꯔꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕꯤꯜꯗꯤꯡ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯅꯨꯄꯤꯃꯆꯥ ꯁꯤꯔꯦ꯫ ꯒꯨꯖꯔꯥꯠꯀꯤ ꯑꯍꯃꯗꯥꯕꯥꯗꯇ ꯂꯩꯕ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯕꯤꯜꯗꯤꯡ ꯑꯃꯗ ꯉꯁꯤ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯏꯟꯈꯠꯂꯛꯂꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯑꯍꯃꯗꯥꯕꯥꯗꯀꯤ ꯁꯍꯤꯕꯥꯒ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯊꯣꯜ 13ꯒꯤ ꯑꯣꯔꯀꯤꯞ ꯁꯣꯁꯥꯏꯇꯤ ꯕꯤꯜꯗꯤꯡꯒꯤ 3ꯁꯨꯕ ꯃꯊꯣꯜꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯗꯤꯚꯤꯖꯅꯦꯜ ꯐꯥꯌꯔ ꯑꯣꯐꯤꯁꯥꯔ ꯑꯣꯝ ꯖꯗꯦꯖꯥꯅ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯄ꯭ꯔꯥꯖꯥꯜ ꯖꯔꯤꯋꯥꯂꯥ ꯆꯍꯤ 13 ꯀꯧꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯀꯜꯂꯕ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ ꯑꯗꯨꯕꯨ ꯂꯩꯈꯠꯅꯕ ꯉꯝꯗꯅ ꯁꯤꯈꯤ꯫ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ 4ꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯅꯥꯟꯊꯣꯛꯍꯧꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯔꯠ ꯁꯥꯔꯀ꯭ꯌꯨꯠ ꯊꯣꯛꯄꯗꯒꯤ ꯃꯩꯗꯣ ꯍꯧꯔꯛꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯊꯥꯖꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯖꯗꯦꯖꯥꯅ ꯍꯥꯏꯈꯤ꯫ ꯐꯥꯌꯔ ꯐꯥꯏꯇꯤꯡ ꯚꯤꯍꯤꯀꯜ 15 ꯁꯤꯖꯤꯟꯅꯗꯨꯅ ꯃꯩꯗꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯗ ꯃꯤꯅꯤꯠ 90 ꯔꯣꯝ ꯆꯪꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ꯫